Modina Haryana Da Leibak Ashigi Ahanba hydrogen gi power piba train Lamthakhare Leibak Ashigi Prime Minister Narendra Modi na ngarang Haryana da Senative amasung jinga samnaba hydrogen gi power piba India gi Ahanba train adu Lamthakhare Modi na phongdokhibada Made in India campaign gi manung chana Leibak asina green mobility Maikaida chauna khongdaba ama oiri haiki ngarang lamthakiba aduna malemgi oina akhanaba Leibak kharada hydrogen na power piba train sing manungda India su yawba ngamkhre railway station da clean and sustainable mobility gi matangda India gi maikaida gi thabak horakpa asina tungkoina malemgi railway network ta marishuba position da lairiba India clean engine sizinaduna pollution gi oiba isu kaya ama kanba ngamgadawribani Zindadagi India gi Ahanba hydrogen da power piba train adu lamthakibaga loinana lupa crore 13 lakh taret ki tongan ba development project kaya amagi urep uyung sutamki Zindadagi Senative Fawbagi train gi lamben 80 kilometer Marifu mapani loinana hydrogen na thauba train asi hairiba athapa adu pung anigi manungda yauba ngamgadawri loinana train asi gi marakta station tarani thoida su khamgani hairi Modina uyung tambagi thoram aduda wa ngangladuna mamangda laingak pairamba Congress na luchingba UPA bu Hulladuna railway gi matangda thabak amata chatharamde haiki karigumba hojik lairiba West Asia gi conflict asi kumja Englishing aniga 13 gi mamangda oiramlabadi India gi railway asi ayambana diesel na thoba maramna leptuna leiramgani haina phongdoki hydrogen na power piba train asi horsepower lising ahunga chani oiri masina malemda khwaidagi mapanga leiba amasung khwaidagi sangba yauri atopa leibak singdadi coast ahumdagi mari fawba oiba train ngaktani haina phongdoki